Manipur meeyam ki awabada Bangladesh ki meitei singna Matam Khudingmakta Saruk Yagani haina Bangladesh ki support for Manipur ki member apu ngangbam na phongdorakli Manipur Press Club ki thangjing hall da ngasi paumi singa unaba amada apu ngangbam na makha taraduna Manipur gi nungai ba pau taraga Bangladesh ta leiriba meitei singsu nungai Sana khotnaba art and culture na Manipur bu malem da saktakli malem gi changdam na ba kaya da makok thonglakpada chauthokchei adubu awaba taraba mikuptadi leifam chafum khangde Bangladesh ki meitei pumnamak laktuna irang asi mayok na haningi adubu leipak amamamda leinakibana thamoi gi oiba nungsiba mari tengbang khara piba natana aikhoina mapung phana thauna phudokpa ngamde nungsiraba Manipur gi apunba gi saktam aikhoina amatto oina ngakmina se Manipur gi miyamna awabada aikhoisu Saruk Yagani haiki Manipur sitam kai biya ko ei lebak sitam gadabani ei kiram kai biya ko haina ngasi Manipur ngak leba khun ngak pasing makhoina ngasi lori ba thuga yamna chok chani ngai ni makhoina ngasi kiram bu kai biya haina tori ba se poitungi mirol gi damotani haina su cheta thajaban aduga ekoina Bangladesh ta leiba Bangladesh ki meitei meam ko wakhalon ama haire Manipur ki nungai pau taraganda Bangladesh ta thundari mati ekoi yamna harawa nungai pawi Manipur sanaroi kaya na world champion kaya da gold medal dorotuna Bharat ki mikat urakpa mikup sida I horkom Manipur ne jai frei haitna ekoi na harawa na ona pam lamdam kujari ba Bangladesh ki janti kaya ki manda laujari ba ekoi Manipur awala kudong thiba amadi lal mayam na reta ba ekoi de kam chakong khangde Bangladesh ki meitei ekoi pumba laktuna lalashi mayam taningi adubu Lewat kamu dah dalam tang dari siapa kamu ini weban siapa bani minusi tembang karena bidan ini masih tak nak tanah aku ini thona pangal lagi Taiwan hajen Paumi sing the wangang na duna Patriotic Writers Forum PAWF Manipur gi Secretary Rakesh Naurem na phongdo khibada Manipur gi miyam na awaba tarama matamda Bangladesh ta gi laktuna tengbang liba sina Bangladesh amasung Manipur gi meitei sing gi marakta leidiba I gi mari asi tatnadri haiba gi chapchab khudamni Manipur da chahi taret khuntak pagi mamang da gi hauna Bangladesh ta khunda leita ba haukraba meitei ichil enau singna ngasi su makhoi gi haurakpham oriba kanglei pak Manipur bu nungsiba gi matau utlakpa asina I gi mari asi hena chin hanbang ngamlagani haki mamangda Bangladesh ki meitei singi maigai digi lupa lakh amaga lising humdra manga mateng panglagtuna Chief Minister gi Relief Fund da khutsin narakraba matung handak anirak suba oina so sel gi mateng Patriotic Writers Forum PAWF Manipur gi khuthang da khutsin nakhi Lansi tu walau sin laptop sina, perselekap sin mana mau kan dah Bangladesh tu lebih mesti sinau sin sina, hana pang juga kotor, penda dah, undong dah selakan air nau sin sina, ini setiap lobi laga, mau kau maning dah Bangladesh tu lebih bah, halus bah, lebih mai dah sin, halu mana nasi macam sina support tu kan dah, support for Manipur hai bah, banner bagi makada, air wakalon sin makada, ni ini sina, kau Manipur dah, mamang tha, ni kita sama tu dah, Imphal tu. Hek thonglaba matungda Manipuri district Kaching district Bishnupur district Imphal west east amadi Thurban district tonga ba relief camp taraga makhoida mateng pangbikhibani ai ba relief materials aduga sei taraga pani makhan le mahangang singa san nabiga sa pangbikhibani